Maka Satarapeda, Pakistan Lanmina, Khongjangloi Tare, Nongmeina Kaptuna Hatkhre Hari, Pakistan Lanmina, Khyber, Pakhtunkhwagi, Tirar Bidida, Pastungi Miyamna, Khongjang Sangsilingaida, Nongmeina Kapatagi, Khongjangloi Tare, Sikre, Amazon, Kungi Matakta, Asoapan Yaukre Hari, Pakistangi Lanmisingna, Motar Kapada, Pastungi Angang Ama, Sikibabu, Yaningdaba Utuna, Pastun, Miyamna Tirar Bidida, the Khongjang Sangsinbada, Pakistan Lanmisingna, Khongjang Adubu Nam Tanabu Honabada, Nomai Kapki Badagi, Lebak Tiba Todok Adu, Tokibani. Pakistan Lanmina Motar Kapada Pikliba Nupi Macha Ama Sikibagi Mayokta Changsiliba Khongjang Adubu Namthanabagi Damak Kulai Paizadaba Pastungi Khongjangloi Singda Yamna Nungsi Leitana Nomai Kapsinduna Misi Mina Thoan Kibani Hairi Khongjangloi Singna Khyber Pakhtunkhwada Counter Terrorism Operation Sing Chathabagi Mayokta Yaningdaba Uttuna Khongjang Sangsin Kiba Aduda Pakistan Lanmi Singna Pastun Chingbu Tati Tawaina Tawbagi Thabak Sing Leptana Chathari Hairi Maka Satarakpada PR Sangdoan Bagi Kanarakpada MP Bimol Nahai Sangdoan Bagi Mahutta Assembly Mutalaka Press Mandate Lobi Hairi February 2025 Teki Manipur Dachana Halakliba President Rules Ki Lengakpu Atopa Thataru Amaga Sangdoana Nabangase Lok Sabha the Home Ministry Ki State Minister Nityanan Raina Resolution Ama Pukalakpadagi Speaker na Ayaba Piduna Masigi Matangda Kanarakpada Saruk Yaraduna Manipur Ki Congress MP Dr. Angomsa Bimolna Discussion Asida Minute Tara Hena Saruk Yakre Mahangna Lok Sabha the Phongdokhiba Wafam Singi Manungda Adungai Dr. Ambedkar na Constitution Ki Article 277A Hapsin Binam Kibani Adubu Hauzikti Masi Constitution Ki Article 356 Ki Legal Amasong Morelleraba Article 355 Irakle Hairaduna Hairiba Article Singasi Akoina Yamna Chikchina Sizinagadabani Maramdi Miyamna Pirakpa Mandate Ki Matungina President Rules Ki Mahutta Miyam Ki Lingak Lingadabani Wapamasi Tasengba Wapamni Hairaduna Article Singasi Aningba Pa Mamoongda Sizinaroidabani Haibasi Supreme Court of Indiana July case Tapi Kiba Justment Loidana Sarkaria Commission Su Aikoida Ningsinghali Haiki Maramasina Ahaki Oiba Makaidigi Manipurda President Rules Ki Lingak Sangdoan Bagi Tahong Yaningde Lengak Ase Sangdoan Bagi Mahutta Manipur Ki Miyam na Makoibu Warauri Haiba Wakal Kandanaba Joint Parliamentary Committee Ama Semgadabani Amasong Committee Asigi Matungina Kari Karamba Todok Thokre Amasong Kanana Tekchak Pugadori Bano Haibadu Leptokadabani Haiki Maramasina Manipurda Chanahalakliba President Rules Ki Lengak Sangdoan Bagi Wapam Ehaki Oinadi Yaningde Hairaduna President Rules Sangdoan Bagi Mahutta Assembly Dissolve Tawbiu Aduga Press Mandate Ama Lauduna Apikpa State Asida Dictate Tawduna Lengak Salai Bagi Mahutta Miyamgi Aning Bagi Matungina Lengak Ama Lehalu Haiki Maka Satarakbada Mamingtiki Oina Tauroi Thabak Oina Tarokani Haiba DC Rajkumar Gi Opam Thamjagi Government Ki Leiriba Map Ki Survey Record Amasung Document Chingda Yumpam Oiraga Eviction Choidana Tawgani Thaba Ase Mamang da Leiramba DC Singnasu Order Thoktuna Amadi Public Ta Lauthoktuna Eviction Taromba Laikre Eviction Mapung Phana Taromba Taromda Baibaduna Amani Eviction Tawbagi Notice Pirakte Khangalamdi Haina Miyamna Lan Ubawa Haina Gumsi Public Area Bu Lanai Gi Oina Lam Khopsinduna Dukan Sajilu Yum Sajilu Haiba Lo Laite Chahi Chamagi Mamangda Sajin Kiba Yum Oirabasu Hana Khangodana Sajin Kiba Oirabasu Haujik Kari Lo Lai Kari Update Lai Haina Khangna Wangangsi Amadi Thabak Tausi Chahi Chamagi Mamangda Sarabasu Public Property the Encroach Tawduna Sarabadi Removal Modification Amasung Demolish Tawba Mathau Tai Haina Impal West Ki Deputy Commissioner Mayanglambam Rajkumana Pongdokre Wapam Asi Mahut Loisangna Kauba Mipam Amang Asi Ayupung Tarom Tarakpadagi Tangal Kaichel Ki Dharmasalada Pangtokpada Mahang Masamak Saruk Yaraduna Pongdokibani Mapam Asida Mahut Ki Director Chief Town Planner IMC Ki Municipal Commissioner Amadi Khoiramang Kaichel Ki Area da Leiba Yumbu Amasung Dukan Famliba Sing Yauna Loisang Sing Ki Mari Leinaba Singna Saruk Yaki Mipam Asida DC na Makata na Hai Aipok Chingaidagi Leiramlaba Mapam Asigi Puwari Kaichel Ki History Mayek Sengna Khangdre Hairabasu ID Governmental Leiramliba Record Document Ching Amasung System Asigi Matungina Thabak Tawani Aina Lana Interesta Thabak Tawanate Logi Matungina Public Interesta Tawani Haiki Tha Asigi Mari the Public Order Thoktuna Enclosure Masana Tha Asigi Taramatoi Pawada Lauthoknaba Notice Announcement Kaya Tawkre Kaisampal Lambi Paring Singjangmai Laina Chingbadasu Eviction Tawkre Eviction Tawba Duda Yaroi Haina Kanagumba Amatana Complaint Torokide Hauziksu Masana Public Property the Soxilamba Saruk Sing Tugainari Adubu Impal Mayola Sigi Lerik Lesu Haiba Sanjau Paiba Wakal Taba Ngaktana Leiba Thangal Bazar Eviction Tawba Horokpada Dukan Thonglon Gani Hairakpa Sidi Ikainingaini Mapam Masidagi Hauraga Manipur Ki Kachin Koya Sinba Thungna Thangal Bazar Pauna Bazar Ki Matau Tamanana Bahonase Mapta Leiba Thangal Bazar Ki
lambi galina chingba asiga philda leiriba pak chawbuga khenana uba phangi Thangal bazar amadi Pauna bazar gi gali amata ningthina leiba ude gali nakal animak get panchilaga so londuna kanagumbana private property oina sizinabasu yauri lengaki leiriba map ki survey record document chingi matungina eviction tawgani ID lengaki post asawa pairaga mid punchinduna mamingtagi oina thabak tawroi apaba thabak tawramsi miyamsu sawgat piyu haiki maka chatarak pada nungthil pawse ki chifong ama oidiba kangla pawdagi lokot charaga thamjage namboldagi ranjit kawba miyoi ama kwakachel da leiba Asian hospital da laikanaraba matung laikidaba tawdo adu doctor na section da badagini haina JC na tongan ba demand kaya taladuna tidim lambi ban tawgani haina tawrambadu Asian hospital JC amasong imung manung purna phaminaduna condition karada yanaba purakpadagi bangi khongjang adu handokre loinana laikhidrabagi asi baksangsu imung manungna lauragani hairi adubu kari karamba condition singda yanakribano haibadugi akupa maroldi press na phangba ngamdri hairi makhatana pawse asimaki editorial lokot charaga thamjage mitei amasung kuki wathoki chairakta naga kuki gi lalgi mairi wairakpa manipur nauna sanglakiba miyoi singamade yelomi nattaba miyoi kanglupsingna makoina laisiliba mafam adugi khulgi maming thonbada makoigi londa maming thonjinbagi tabakseng chathabadagi lamdam asigi saktamda maring marangba thonabagi maram ohele mirolda khun lekai amadi lambina chingbagi maming thonjinbagi tabakta nattana senglaba laifamlen kubam sing pawba mirolda maming thonjinbagi wathok leiri chahi lising manga henbagi puwari leiriba kanglaipang manipur gi puwari nat ki chanabi lol mayek amasong lamit lonta mirang gi chanabi maming thonjin khibagi wathok leiringagi charakta chinkuki jogi miyoi singna churachanpur dagi kangpopi phawbagi chingthakta huran lonada Jaraman road amasong tiger road haina maming thonduna lambi semjilakibagi wathok leiri lambi asi sembada lengaki sanction amadi forest clearance yauduna sanglaba lambi asi semjinbagi mayokta lengaki makeidagi athingba piba leitri chinkuki jogi phawna lambi oina nagagi lam yauna samlakiba asi yaroi haina naga singna churachanpur kangpokpida lambi thingbagi khongjang sataragiba nimit tarani henjilakle loinana sakangdaba singna lambi asi sembagi foundation stone thugaikiba amadi churachanpur dagi kangpokpi phawbagi lambi sing naga CSO singna kuki satok sasin tawba thingjinkibadagi chinkuki jogi meyoi sing khamthengna awaba mayoknaba haude kuki singna mitegi mathakta haukiba chahi 2023 dagi landarakibagi waroisin leitringaida naga foothills German tiger road samjilakpa naga singi area da kuki sing kunda sinduna makhogi lolda maming thonjinbaga iroinana singnabagi thabak sing leptana satarakibadagi naga amasung kuki kanglup anigi marakta muknaba thorokliba asina maram oiraga nakal anigi marakta khut thoknarakpa thoklabadi state asida lal amagi waroisin leitringaida Anouba lal ama thoklaklabadi loikam naidaba lanbung oirakpa yabagi chauna chingnaba leire leba asigi wangmadagi logi wangmada ngangpai lanchin changsilakiba miyoi kanglup singi maraktagi chinkuki jo narco terrorist singna tumina leibagi mahut makhogi oiba tonganba lebak jalengam semnaba lebaki mathakta war crime jathaduna tamthiba miyat phawba chathari makhoina leba asigi north east state chingda choina khunda leita sinduna colony yeliejamgi lalong jathaduna makhogi tokhaiba lengak natraga lebak ama semnaba lisang sinna honarakibagi manungda manipurda landarakiba asina khwaidagi sangma amadi tamthiba lan oiri makhoina manipurgi puwari natraga amadi lanmitlona chingba semdoktuna makhoibu lamdam asigi yelomi oina uhonanaba honabasu leptri lebaki mathakta landaduna yelomi mitei amasong naga singda nomai chingdon onsinduna singnabagi tabak sing manung chana naga foothills area da German tiger road maming thonba lambi sembagi mayokta naga singna blockade chatharakbadagi kuki singi mahoksagi punchida chauna awaba chaitheng mayok narakibadagi wathok asigi warisin purangnaba honabiyu haina Kuki People's Alliance KPA gi mekaidagi kuki jo MLA tarada wakatuna warisin pubiraknaba haijarabasu makhogi aranbu kungthang sing handokpagi wafam leitabana thokliba wathok asigi warisin matau karamna purakadagi haibasini masagi yumpham leichaba miyoi kanglup singna migi ingkholda yumpham thonanaba honaba tarabadi madu langi pogzel chenbani hairi makatana Russia da magnitude 8.8 yauna yor hakraba matungda Pacific ki mafam kayada sathiraba tsunami mayoknare Ferot ichat ki yohana miyoi amata asina yahon ki hairi Russia gi Kamchaka peninsula da leiba Ferot ichatta ngasi Russia gi local time da ayuki pung 13 minute kungamngarom chatpada magnitude 8.8 yauna yor hakraba matungda Pacific ki mafam kayada tsunami thokre Russia da yor hakraba matungda tsunami gi websing Japan amasong US ki Hawaii da yakshin kraba matungda tsunami dagi section tarang lokatpa oina mafam sing adu da aso engam thoktanaba section tarang lokatkre Japan da su tsunami dagi asi ana aso apan thoktanaba miyoi million anirom sapakadaba mafamda thaidokre hairi Russia gi authorities singna Severodvinsk ta leiba miyoi kyasu sapakadaba mafamda thaidokhibaga loinana nga phabagi mafam ama oiriba tain aduda meter marirom wangna isingi ithat ipom sing yoksilaki hairi Russia da yo hakraba
matungda tsunami gi checksin thorang lokhatpa oina Colombia amasung New Zealand da alert lokthokraba matungda China, Philippines, Indonesia, Peru amasung Mexico na chingba lebak kaya dasu tsunami gi checksin thorang lokhatpa oina alert lokthokre. United States Geological Survey USGS na phongdokkiba report amagi matung ina magnitude 8.8 yauna hakiba mapangangkalaba yuha aduna samudragi imaidagi kilometer 20.7 luthana haki hairi ithat lebak aduda thokiba yuar adu hauzik pawbada khwaidagi mapangangkalaba yuar singi manungda ama oiri. Yuha hakibaga mari lenana Russia lengaki wangangloi Dmitry Peskov na section thorang mapungpa na lokhatle haina pongmisingda phongdokkibaga loinana lebak thiba tawdok aduna mafam aduda mishi mina yaukide adubu aso apan kharadi yauki hairi. Tokyo dagi phangba pogdam amagi matungina yuar haraba matungda tsunami tholakpadagi lebak adugi Pacific coast kundariba miyam siren konglakpadagi tumlambadagi hagolaktuna section thorong kaya lokhatkhi. UN nuclear watchdog na phongdorakpa warol amada tamthidaba yuar amasung tsunami aduna Japan gi Pacific coast leiriba nuclear power plant singda akaiba amata thonkide hairi. Japan gi authorities singna Pacific coast leiriba Fukushima Daiichi amasung Fukushima Daini nuclear plant ta thabak suriba sinmising adu thaidokhinaba pauktak piki hairi. Russia gi hitangpham town ama oiriba Severo Kurilska saurangna miyoi chanirom khunda leita duna leibaga loinana yuar hakraba matungda mafam aduda meter manga wangna ithak ipom sing phuzilaki hairi. Adumoinamak thawdo aduda miyoi amata kodongtiba amasung akai atoi thon khibagi paw leiti hairi. Japan gi awang nungpok thangba sarukta leiba iwetasu tsunami gi ithak ipom sing meter 1.3 yauna laki hairi. Japan gi prime minister Shigeru Ishiba na mafam aduda asi ana amasung akai atoi gi paw leiti haina phongdokhibaga loinana Pacific coast leiriba nuclear power plant da thabak suriba sing sapagadaba mafamda thaidoknaba pauktak piki hairi. Hawaii dasu tsunami gi checksin thorang lokhatpa oina mafam aduda leiriba miyam khudakta sapagadaba mafamda thaidoknaba checksin warol thamki. Hawaii gi governor Josh Green na anemba mafam singda leiriba miyam na pungning fathaduna awang mafam singda leinaba pauktak piki. Hawaii Emergency Management Agency gi director Stephen Logana tsunami dagi ngakthoknaba sapagadaba mafamda thaidoktuna leiriba miyam na makoigi mayum singda halakba matamda mapungpa na ising ichawgi pibam yenglaga hanjilaknaba pauktak piki. US ki California, Oregon, Alaska amasung Washington dasu tsunami gi advisory issue tawduna section leinanaba pauktak piki. Canada da leiriba British Columbia nasu lebak adugi samudra khongban da leiriba mafam singda tsunami advisory issue tawduna section tharang lokhanaba ofam sing phongdokhi. South Pacific ki Papua New Guinea, Solomon Islands, Vanuatu amasung samudra manakta leiba yumsing gi miyoi sing awang mafam singda thaidoknaba mafam adugi authorities singna pauktak pikre. China gi Zhejiang province amasung Shanghai province dasu tsunami warning issue tawkibaga loinana Taiwan dasu tsunami dagi section tharang lokhanaba samudra khongban da tariba miyoi sing dasu section warol thamki. Chile, Costa Rica, Ecuador, Australia, Colombia, Mexico, New Zealand amasung Tongan chingba lebak singi samudraga nangnaba mafam singda tsunami gi sahum meter amadagi meter ahum pawba mayoknaraba yai haina section warol thamkhre. Peru dasu lebak adugi official singna tsunami dagi ngakthoknaba akanba ofam sing thamkhre. Agency na pongdokkiba pogdam amagi matungina malengi mafam kayada tamthidaba yuar habagi thawdok kaya thokibada handaki yuar habagi thawdok asina malengi oina khwaidagi tamthiraba taruk subada leiri hairi. Kumja 1960 da Chile gi Valdivia da magnitude 9.5 kumja 1964 dana United States ki Alaska da magnitude 9.2 kumja 2004 da Indonesia gi Sumatra da magnitude 9.2 kumja 2011 da Japan gi Tohoku da magnitude 9.1 kumja 1952 da Russia gi Kamchatka da magnitude 9.0 yauna yuar hakraba matungda ngarang Kamchatka peninsula da magnitude 8.8 yauna yuar hakiba asina hauzik pawbada khwaidagi tamthina yuar habada taruk suba thakta leiri hari.